Class 6 tamliba mahiroi ama school gi fee pide haiduna school authority na mayumda thapjillamlaba matungda laikana bangamdana sire. Khurumjari miyeng tabiriba pumnamakpu taram noksari hojik mapung oiba pau. Class 6 tamliba mahiroi ama school gi fee pide haiduna school authority na mayumda thamjillamlaba matungda laikana bangamdana sire. Thaudok asi Bisnupur district ki manung chanba Taupokpi khunau ward number 2 da thokibani. Laikhidraba mahiroi adudi Tongbram Suresh alias Malangba kawi laikhidrabagi apokpa Tongbram Birana phongdorakpada mahaki machanupa Suresh asi Game Village da laiba residential kids care school da sahi kharagi mamangdagi tamduna lakhibani. Mahaki imung manungna lairabo ibana matam chana school gi fee piba ngamdabadagi awaba mayoknaduna lakhi. Phigi matangda school authority na kayarak hanna machanupa bu lawba laknana ba khangalakpa laikhi. Machanupa lawba chatlubada mahak machanupa gi phibam yamna soksina leramba thengnakhi. School authority gi maikaidagi atonda school gi fee sengdoktrabadi macha pukhiba yaroi haiba wafam thamlakhi. Fee atu sengdoknaba matam khara ngaibinaba haijaduna lakhibani khanghaudana August tang kuntaruki numidang pung 9 makhairom tarakpa matamda school authority na mahaki machanupa bu mayumda thilakhi. Makoina machanupa adu thilakpa matamda angang adu gyan tadana purakhi haksangda karigumba posak amana kanbagi dakfam leiramba thengnakhi. Mahaki machada thokiba thodok asi atopada thoktana ba school authority ga yanaba ama puraktriba phawba asi ba haksang laukhiroi haina pendaba wafam phongdorakli. Nungdang tilapasi kuan mapalon taram madra ai ko yo gari ko ko thoidong yang hautre manungdra mogoi na hai gari je kondong sa amam je khamle khom martani ko jamna le ko na pim rak se thoksile thongim da adu ya re thangage hai ba ga na mo je asya ya ni da ko ko yo je suma ko thokila ko ne pare mo thojim ba adu ge ko isan pa duga mama ne aya ne ko samgna thangim min lai 자기 매담주는 저 능 보자 능 비더비아로 안강세 얌 티나 이번에지 닥터디 영대 구리디 비제 안강지주 너거이나 세나방 없는데라 야 탄넘버거니 하여가 뭐지 아이미 공능데 용시암 난문이 너고 뭐 지리지리 타고 오케이 신나는 뭐 뭐거나 하리지 아이고 세나방 없는데 너희 지 탄넘버게 Dr. Jadi yang kanu mai bede yang seram lagi. Kogi piti kumana kan musumali ko. Kada lagi. Asal tu sulai. Asal tu sulai. Nama tu sulai. Marum ko. Sangga na. Sumba asyang ba. Ay ko may kayam na pusin naraga. Kada ay siapa magi matong tong. Yana tu bede ilog jaro. Thaudok asigi matangda Bisnupur police na case ama lokhatpaga loinana asiba hakchang rims ki mok ta thamkhre. MSU gi yankhai mathoi suba apo common thoram nga CDM college da laiba MSU headquarters ta mahiroi amadi civil society organization gi miyoi kayana saruk yaduna MSU gi president Subhachandra Nai MSU gi firal singkhatpaga loinana hawdokre. Mapung oiba thoram DM college playground da pangthokhi thoram aduda North East Students Organization gi advisor Dr. Samujal Bhattacharya MSU के प्रेसिडेंट सनसम सुभाचंद्र नेसो के चेयरमैन गुमजाहुम हाइदर नेसो के कोऑर्डिनेटर प्रीतम सोनम AAPSU के प्रेसिडेंट कांता लापुंग ऑल असम मणिपुरी स्टूडेंट्स यूनियन के प्रेसिडेंट कांगाबम नीलकांता MSU के हाना के प्रेसिडेंट मोंगजम अभिराम अमदी एल गोजेंद्रना मरु ओइबा मियोइसिंग ओइना सरुक याखी MSU के जनरल सेक्रेटरी मंजित सरंगथेमना लिसिंग मा समापन हुंफु मंगादा चकलाम खोंगचता माहिरो यावना मियोय मरी लेखिदबा निमित अदुगी हेक नोंगान बदेगी हौना MSU सेमदुना मियामगी थबक कया पांगथोक्तुना लागले हाइखी असि अखोय मणिपुरी मोइना चाथोकचरी बसि कलाइ फाव चाथोकचरी हाबिसि अखोय अचोबो वरंग अमा मसि माहिरो खुनाइदा मतम बनमक्ता हंगदुना लेगे तुगन मसि अखोय मियामसु अखोय फंफम दोप हकसिंदा कलाइ फाव सिंगनरी हाबिसि अखोय Yang lain nama cumi, berapa tu na? 1965 20 August itu ipai pusing itu na, mungkin panglamba, mungkin manglamba, mungkin manglan sing itu mesti, mungkin nahar sing sih na, mangfong halakan dah, si topai tahu bagi tu gumba, atau nama kata dari bangsa sih miang dah, apa nama Manipuri, apa kita, mungkin pun na theng nama mina bah, atau tai, apa pun si tham jenengi.
Legal Aid Clinic Kumbi amasung Laimarol apunba nupi lup khudek pina Bisnupur District Legal Services Authority ga punna sponsor tawduna nomagi obe legal awareness program ama khudek pi community hall pangthokre thawramaduda Bar Council of Manipur gi member Wairamananda Singh Kumbi College ki principal K Jugesor Advocate Hemchandra amasung District Silent Bisnupur LP Sakna Singba mioi kayana saruk yakhi Nongmagi Urban Legal Awareness Program District Legal Services Authority Surachandpur amadi Surachandpur United Club Organization Sinduna Surachandpur ki Village Community Hall pangthokre Manipur State Legal Services Authority ki sponsorship makhada pangthokhiba thawram aduda CUCO gi President SK Mangang yauna tongan ba ain gi lamda khang hairaba mioi kayana saruk yakhi Tripura की ADC by election da left Pranna vote का बदा Communist Party of India Marxist Manipur State Committee na थागत परफॉर्म दोरकले vote की policy state सिंह थुगाई ने बहुत नबसिंगी मायुक्त तनी हाइरी हौजी पावी मरकथना ब्रेकमा Open heart surgery now in Manipur, only in Sky Hospital. Announcing free open heart surgery for children led by Dr. L. Sham Kishore, Chairman and Chief Cardiologist, Sky Hospital. Operation on 3rd and 4th September. OPD on 3rd September by Dr. Ajay Kaul, who has performed over 15,000 heart operations. For more details, please contact reception Sky Hospital. Lengshin Birao, Sarma Opticals, BT Road, Imphal na. Special offer pijabaga loinana haudok chare lens khaktumak laigadaba scheme scheme masi pambiba singna isagi mit kachana pa fiber lens ama lebigadabani aduga adom gi apamba frame ama free de pijagani khudong chabasi logbiu nasimak lengsin birau Sarma Opticals opposite Johnson School BT Road Imphal Oza Pain Relief Ointment Khwang naba, ok sikpa, tang sikpa, pu naba singbuda sinaba yarba, lipsap tukna puthok saba Oza. Masi awang nungpoki ahanba TMT bars industry ni. Industry asi 1993 ki December thada linkhatchakibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nungpoki ising shitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars sengbat sagat pa khudingmak aikhoi gi marup Unified Academy Kwakathil Bazaar Airport Road I am Sophia Warapon from Wangoi. My state rank list is 7th in the 2016. I would like to extend my heartfelt gratitude to the teachers of the Unified Academy. I am Ramon Roma. I got 10th position. For this, I would like to thank all the teachers of Unified Academy. Break kitong da taram na oksari makataba pauda Kwakaithel Laisram Laikaida Public Health Center ama Anganwadi Center ani amadi Maira Paibi Sang ani sananaba urep uyung tambagi thoram ama pangthokre thoramadуда MLA RK Anand IFCD ki SCL Tonumacha amadi Health Services ki Director Dr. Okram Ibom Sanamaru oiba miyoi sing oina saruk yakhi MLA RK Anand na haiki beda sarkar asina paikhat liba chapkhat thorangi thabak asi praja mayam gi yaifanabani Health Department ki Maruina priority se healthcare se am maruina koi focus area so webani na so areas that koi awat pa mayam sing si phajana identify to ga koi simen khatsi hai bi workload se the music si urban health centers lakir se and what has been the same na koi na PH na cover to ngam da ba de wangoi rom gi lak padu na koi cover to ngam da ba khotam mayam sing si lak pa ga de si maruina khur naksin na jaba PHC mayam se lai so area se ana si mayam sing se koi kan to ba si cover to ngamagani habi thajabaduni Director Okram Ibom Chana ngasi nongna sagadawriba Public Health Center asi lakliba mikhal mamangda loisinaba pandam thamli masida miyamna mateng pangbiyo haiki masida phangadaba facility se koi delivery ki ka yauri labor room ma aduga koi gi operation theater macha masu jawi doctor manga legani nurse manga legani aduga loinaba staff ati auxiliary staff sing legani aduga yamorabamna koi gi cold chain point haidana vaccine kapa matamda akhoi gi imphal gi jaga da salaga long queue nungsa marak telepam yam do sigi lam sigi mi sing na madu koknana ba directly series the cold chain point lerani
Swasth Bharat Mission gi makhada mudagi matenga loinena Manipur Mountaineering and Trekking Association MMTN sinduna lamtu sengdopaga loinena mega school gi mahirui singbu rock wall kabagi training pibagi thoram ngasi minu thongda leba MMTA gi complex ta pangthokre thoram asigi matangda MMTA gi official amana wafam kaya thamlakli Chenani thong legani choice service ki section nama aduga atopa mana akogi aigi yeta leba artificial rock wall si koi kabagi akogi mogi training pibagi akogi section ani chi thamaga akoina luna na koibagi yungge koibagi school gi aduga kathen gi akoi luna na thamagi machine senga si degi mai pa na sengchila chi haijaraga ayhana mayang phumda MMT na mayang phumda appeal tawjari United Progressive Youth Club na sinduna BJP gi nongmagi oiba political conference amadi lemna layeng bagi camp amangasi khunjak pamda pangthokre thoramaduda BJP Manipur gi Kisan Morcha ge Vice President Dr. KSS Kala BJP khunjak pam mandal gi President MJ Boyai ma yauna thaupuba kaya na saruk yakhi Dr. Kala na phungdoki bida khunjak pam kendra asi hiram khudingda sothaduna lehoriba asi men khatnaba honamina si phungdoki hana de jaram lambi thong ambata Personally, paying to be there, for example, I am in the Thana Bisham of Kumpana, Tivamundre. Amadi, a health and education system, the complete paralyzed story, machine production, Wana Canary, Aduga, Sat, they take the way up a top of Pamro, who, for example, the Namaga, Natega, the widow, the Congress government, Ashina, for the Dale, community halls have Kunima, the park Katsanga. Sabano, Amity government cap, catch up on the Hypercommande. YPYC ke advisor ke Singlen Sanana Pora Bidagi YD Fauraga, Waiton Tabalambi Asi Department Assembly Dabadagi, Kunza Singna Atsang Basan from Putokuna, Sembagi Tabak Zatare Haiki. Ampana Lambisi, Kulas Habdi Matakanapi Gulapuna, Kagi, Napi Hitak Kapu Yogi Aduga, Matam Kararaga Masi, Kitang repairing Toguni Hana, Kulas Daram Mayamakoi. Hariba ko lepseri manas kungi areas that hadara mi adubo hariba kolas sing dusul loy kolaga huzi repairing doktan of lady films da lady Lions Club of International gi chahi chama mapung pharakpa Sentinel program ga mari nene nangasi Lions Club of Thobal na uchara kaya thakre Thobal Khetri lekai de leba Bright Foundation School gi campus ta pangthokiba uthabagi thoram aduda Lions Club Thobal gi district chairperson Oinam Joina phongdorakpada miyamna uthaba matamda mapung marai phana hingana ba hotna biu amadi mahai panba uchara sing thabiduna ugi kana ba khaknatana mahai adusu chaba yaba u pambi oina thabiu haiki koina self environment haiba thimsida koina uhai panba using asi koina thajabani uhai asi koi charangna chani mungni akoina mafam asi khanjabagi maramde usi si akoi pungthara thai adubu using ji hogdaba aduna sida maintain tongna ba akoina mafam asi school sida maintain tongna ni khallaga akoi Lions Club of Thobal na environment ki project ki makhada akoi usi thajabani aroibada maru oiba pau amu pizari Class 6 tamliba mahairoi ama school ge PP de haiduna school authority na mayumda thamjillam laba matungda laikana bangam dana sire Hauji ki oina di matang asida loisinjari miyeng tabiri ba pumna maku amuka hana kurabjari